Manipur COVID-19 positive oibagi mi masing asum hengalakpa amadi lengang tongan ba section thorang kiama lokalingai charakta ngasi mak Manipur ke tongan mafam singda lakadoriba it kumai ga mailena pot label lakpa miyamna kaithel kayama chingna China bangam dina tinkre adubu tongan ba law enforcement agency singna social distancing ngak naba amadi lockdown asin thina pakat na bukhona su ngasi mafam kayada mioi kaya ama thoroktuna krik inaba makai pochai leibagi mami takhi adubu hariba festival islam nani chapa singi oiba khwadagi chawba kumai id kamalena na khogi manipur lariba muslim loop singi luchingma singnadi miyamna asigumba pochai leiba khotpa aduga miyamna tinba khotpa se tawidana ba kyara khanna hai khrabasu ngasi tongan mafam singda maroina mayang ifal amadi hatada mi me ama throktuna pochai leina ba amadi social distancing gi wan tho yaudama mawngda pochai leina khiba amadi krik inabi mami takhi Sisu akhoi site social media da appeal amasu premchan tore sarkarna lockdown thamiba adagi even akhoi curfew kanoda thamiba sigi mayam si phajana strictly akhoi di sarkar da follow tawbiyo aduga people na su masi strictly follow tawbiyo aduga itka mari leina shopping karikra ama tawbirano andaki semade aduga aduge mahutta अखोई इतकी प्रेयर दे तौदब यादबनिना अखोई युम दा वैना प्रेयर तौबिरो युम दा प्रेयर तौबदुसु करमाइना तौब यागदगे हाबदो अखोई रिलीजियस अथॉरिटी अखोई मणिपुर की वैनासु लैजैयेबा अखोई जमियतुल उलेमा मणिपुर हाइसे मसी अखोई अमुको किसु वन ऑफ द कॉन्स्टिट्यूएंट बॉडी नि अखोई पेरेंट्स बॉडी वैनासु लैबनि अखोई अदना अखोई ऑल द टाइम असिगे माना पीबा रिलीजियस बॉडी दुना पीबा मागे रिलीजियस राइचुअल का मरी लेनबा रिलीजन का मरी लेनबा सिंसे माना पीबा दुना फाइनल नि अदा माना करमाइना राइचुअल तौगदगे करमाइना तौगदगे डूज एंड डोंट्स मैम लोइना पीग्रेबको अदुगा सरकार की लेरिबा चथरिबा पोचे अपील तौग्रे मसी फॉलो तौबियोना अदो अखोइना मणिपुर के लेरिबा अखोई मुस्लिम पीपल सिंग पांगल इचलिनाउ सिंग फुरुप चापुना मक्ता अखोइना अपील तौजरिबनी अखोई मसी तौबिगनो कई सरकार की लॉकडाउन से मसी थुगाइबिगनो इतसु अदम पांथोक्सी लॉकडाउन सु थुगाइबिगनो शॉपिंग करिकरा तौदबिदा इसा की युमदा प्रेयर तौसी matang ase lakpe aba wafam di ngasi mak mayang imphal gi prabati college ta leiba hariba college aduda quarantine center hangliba mafam aduda leiramba miyoi ama chahi kungataruk churba miyoi ama covid-19 positive oibagi pau laglibani adubu mayang imphal bazar da haibadi prabati college tagi kilometer amarom tamak charaga leiba mayang imphal kaithel mayang imphal bazar da ngasi mi kaya ama tinki maruina hariba miyoi sing asi tillabasu kogi police ki makai dagi amri tongan melene basina miyeng changmugi mami takhide hariba mafam adugi oina natraga lakado bukume sigi oina tongan ba komthok pokhra leirabra haibagi wahang amadi leiri adubu komthok po leiraga su social distancing gi wahan thong ngak ta bida critic ina makai thorak pasina yamna chawbo risk amadi leiri adubu hariba fibam asi makadana asumak chatharagadi miyamna lokolagliba lengang lokolagliba lockdown amadi social distancing ngakpa mask sinaba sina chingba kaya asi arimada tabagi fibam da lakli maramaduna lengang na thu matamda mi tinba kaithel gumba hangba si hena miyeng changbagi tangai fadaba leiri camera person chungkham subas ke lorena paurom jariba ai ketumayum premchan impact newsroom